Midyeng tabiruba punong po hanmagda taram na uksari. Hida kanaraba pambi sing uriray haba hidamasida CSIR Northeast Institute of Science and Technology Lampen Patki Dr. Huidrom Pir Kumar ibirakpa paudamam taminas. Madhavi hairaba Dr. Kamal gi upanyas asi parba natraga lilata rubda puning nungwandaba kanaba yaurong badagi. Taseng nama wakal thamoi mathum marang hawole haibada thoidona haiman ba thoklaro. Upanyas asigi wari paring aduda masimadi khara wali aduga masimadi khara semdokhaningi haiba amata yaude haijaningi. Upanyas asida maroiba nupigi thodang natraga lamsat oiribi heroine uriregi maming thonduna mahaku kathokpaga lonana mating panglibi supporting character Madhavi hairiba mataroi adagi maming lauduna upanyas asigi maming Madhavi hana thonkibasina upanyas asigi toptopa magul ama oheli. Upanyas asidi yauriba urirei amasung Madhavi hairiba character asigi mamingda pambi ani lay amasung pambi ani mag asi aikhogi lamdam Manipurda hawi haibasi thoidona khanjiludaba amadi khangladaba mioi kayamarom soidana leramgani haina thajat. Urirai asina ugumna kanba mari satpa pambini aduga Madhavi asina apikpa u pambi amani. Urirai pambi ase thoidona manam nungsiba lay satpa yamna magul laiba pambi ama oizarabasu mari satpa pambi oirabana mathanta sapting hauba ngamdaduna atopa uda haibadi Madhavi pambi yauna yetuna natraga kadana haugi mawong aduma upanyas asigi ayiba Dr. Kamalna singthaduna ikiba soidana oirangani khali. Dr. Kamalna Madhavi upanyas adu ikiba matam amasung madugi mamangda urirai amasung Madhavi pambi ani magasi Manipurda adumang marang kaina horongani. Aduba ngasidi pambi ani magasi Manipurda yamna tangna hopa pambi sing marakta oiri. Urirai hairiba pambi asi makhogudu ugumna kanba meter 10 phaba mari chatpa achauba uri pambi amani. Pambi asigi mana adu haino mana malapna mayada pongthorap tawi centimeter mari degi 10 phaba pai aduga centimeter 15 degi 19 phaba sangi. Urirai pambi gi apikpa komla masu sanglap tawba lei kayamarum leikhok amada sangtangna sabul loina pali adubu kariguma kanda masi masalum. Pambi asigi leigi leina asi millimeter 2 degi 3 phaba pai amasung millimeter 3 degi 5 phaba sangi amasung masingna 5 degi 3 phaba pai. Lay asigi amongi kayat adu ngangtak tawi amasung yamna sangna thindokduna pal. Urirai pambi gi mahai adu centimeter 3 degi 5 phaba sangi amasung centimeter 2.5 degi 3 phaba sauduna koi sangnai. Amasung amonma mahai adu waw thangnaba komla amonma masu sanglap tawi mahai adugi maku adu waw thangnaba masugi sambrugumba mayam pungna leba thengnabigani. Urirai gi mahai amada amakatama panba maru adu centimeter 1.8 dagina centimeter 2 phaba sawi amasung mutak tawna langkan. April amasung May thagi matamda lay sali amasung August amasung October gi matamdana mahai pan. Urirai pambi ase Chinese da Bangos teng, Mizo da Thaison lu, Nagamis da Kigiti, Assamese da Madhumalati, Nepali da Kasauli lahara, English da fragrant caper vine, scientific natraga botanical gi maming da Stixis hoviolens natraga Rhodesia hoviolens haina kawi. Amasung Caparesi natraga Caparidesi sagai gi manung salli. Botanist kharana di urirai pambi asi Rasidesi sagai da thammi. Botanical Survey of India na kumjali singani ta piba paudam gi matungina Manipurda atopa urirai pambi makhal amagasu hawi haina paudamli. Hairiba makhal du botanical gi mamingna Stixis manipurensis natraga Stixis scandens hana kawi. Amasung pambi ase ahan bagi sigi yengnabada yamna pik. Asauba makhal gi urirai pambi ase su variety makhal ani lai. Makhoi singadudi Cochin sinensis amasung Sauviolense asin. Paudam singi matungina urirai pambi ase awang nongpo India gi mafam sing China, Bangladesh, Bhutan, Nepal, Laos, Cambodia, Myanmar, Vietnam amasung awang nongpo Thailand gi mafam sing hawi. Urirai pambi ho China gi maroi ba mafam sing di Guangdong, Guangxi, Hainan, Xizang amasung Yunnan province sing ni. Urirai pambi si uzau yamna haudaba adubu apikpa using marang kaina hoba turel amasung ongi mapan sing samudra imaidagi meter 500 wangwang mafam singda mahausagi oina hozai. Urirai pambi asi mioi bana yamna kuiraba matamdagi ana layeng kharada hidak sinarakli
नागालैंड उरिरई पांबी की नौतक तौब महई अदु सुगाइरगा लौब मही अदु पिथक्तुना लोक थुंबा अमसुंग मलेरिया तौब अदु लायेंगनबगी पाउदम लै ngू अमसुंग महागी कांबोना कुमजा 2019 दा पाउदम खिबगी मतुंगिना उरिरई पांबी की मनादा फिनोलिक एमाइड अनि यावी कुमजा 2019 दा विश्वास अमसुंग महागी कांबोना पाउदम खिबगी मतुंगिना बांग्लादेश तदी उरिरई पांबी असि हरा कंखु तौब अमदी हमोगी मपांगन सोनबा अदु लायेंगनै त्रिपुरा की ट्राइबल कांगलुप खरना उरिरई पांबी की महई असि सुवाइदुना सेम मोलम अदु सांग नायना तैदुना अर्थराइटिस हाना खंगनाबा तांग साउथोक्तना सिकपा नाबा अदु लायेंगनुगी मथक्ता असोपन तौब अमदी खोंग खुद लेथेक्तुना सिंगली नाउरी थुक्पदा लायेंगनै इस्लाम अमसुंग महागी कांगबोना लेबोरेटरी दा सांगे सथादुना कुमजा 2019 दा फोंखिबा पाउदुमगी मथुंगिना उरिरई पांबी की महई अदु मिथानोल हारिबा यू अदुदा सुगाइरगा सेम मही अदु मियोइबगी ईदा याउबा सिनी अदु का हेना नेमबा अदु वांखटहनबा ngami हाइबसिना ट्राइबल कांगलुप खरना उरिरई पांबी असि ईदा याउबा सिनी गी सांग वांखटहनबा ngami हाइना अरिबा मतमदिगी सिनरबा अदु प्रमाण तौखरे उरिरई पांबी की लई असि थोइदोना मनन नमसी अमसुंग लई सालिबा मफम अदुगी कोइबा सलिबा अमदी लईबा मियोइ सिंगदा थोइदोना पुनिंग सिंसिबा ngami अवांग नोंपोक इंडिया की मफम मरुइना असम अमसुंग चाइनागी हाइनानी मियोइसिना उरिरई पांबी अमुन महैसिंग अदु पामना चानै पांबी असि थोइदोक हेंदोक मगुनसिंग असिना उरिरई पांबी असि मियामना यामना पामना युमगे अकोइबदा अमदी हाइकोल लेकोन सिंगबदा थानै पांबी असि खोइना ngakpi senbidrabadi matam khare ki manung mutkiba yabagi akiba singsu lei hairi अरोबदंग असि पाउदम की वीडियो येंबिरबो पुनुमकु थागतचरी।